ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗꯒꯤ ꯆꯤꯡꯁꯨꯕꯝ ꯑꯣꯡꯕꯤ ꯃꯟꯖꯨ ꯀꯧꯕꯤ ꯆꯍꯤ 35 ꯁꯨꯔꯕꯤ ꯑꯍꯥꯟꯕ ꯑꯉꯥꯡ ꯎꯅꯕꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯁꯤ ꯁꯤꯈꯤꯕꯒꯤ ꯋꯥꯍꯧꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯔꯤꯝꯁꯇ ꯗꯣꯛꯇꯔ ꯑꯃꯁꯨ ꯐꯨꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡꯁꯨ ꯚꯥꯃꯣꯟ ꯀꯝꯄꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕꯗꯒꯤ ꯋꯥꯊꯣꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯝꯕꯣꯜ ꯁꯥꯕꯜ ꯂꯩꯀꯥꯏꯗ 33 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯟꯚꯣꯏꯗ ꯑꯦꯝꯕꯨꯁ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ AR ꯖꯋꯥꯟꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯀꯛꯆꯤꯡ ꯄꯨꯂꯤꯁ, ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯗꯨꯅ ꯀꯦꯟꯗꯜ ꯂꯥꯏꯠ ꯚꯤꯖꯤꯜ ꯑꯃ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯦꯝꯕꯨꯁꯀꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯗꯨꯅ ꯌꯥꯅꯤꯡꯗꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯦꯟꯇꯔꯅ ꯏꯔꯥꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯆꯤꯟ-ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯦꯡꯂꯤꯕ ꯑꯀꯥꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯕꯨ ꯗ꯭ꯔꯒꯀꯤ ꯂꯥꯡꯗ ꯊꯨꯍꯟꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯕꯒ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯕꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯏꯔꯣꯏꯅꯅ ꯑꯎ-ꯑꯎꯕ ꯃꯐꯝꯗ ꯍꯥꯠꯄ, ꯇꯨꯞꯄ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯖꯤꯟꯕ ꯌꯥꯎꯅ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯈꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯊꯤꯡꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯔꯕꯁꯨ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟ-ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯒꯤ ꯃꯊꯛꯇ ꯃꯄꯥꯡꯒꯜ ꯂꯩꯅ ꯁꯤꯡꯅꯕ ꯉꯝꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅꯆꯤꯡꯕ ꯉꯝꯈꯩꯗꯒꯤ ꯃꯔꯝ ꯀꯥꯏꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯄꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯁꯤꯡꯕꯨ ꯂꯤꯁꯥꯡꯁꯤꯟꯅ ꯐ꯭ꯔꯤ ꯊꯥꯔꯛꯈꯤꯕꯗꯒꯤꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯆꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡ ꯌꯥꯎꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯗꯨꯅ ꯂꯥꯟꯒꯤ ꯄꯣꯔꯝ ꯌꯥꯜꯂꯛꯈꯤꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯛꯈꯤꯕꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯗꯒꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯂꯩꯔꯛꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟ-ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤ 2012ꯒꯤ ꯃꯦ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛ-ꯁꯦꯟꯕ, ꯄꯨꯟꯅ ꯃꯩꯇꯩ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯕ ꯑꯃꯗꯤ ꯂꯥꯟꯕꯟ ꯕꯪꯀꯔ ꯐꯥꯎꯕ ꯁꯥꯃꯤꯟꯅꯕ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯤꯃꯥꯡꯗ ꯃꯩꯇꯩꯁꯤꯡ ꯐꯥꯕ ꯑꯃꯗꯤ ꯍꯥꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯂꯥꯟꯗꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯨꯗ ꯂꯩꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯗꯕ ꯌꯥꯎꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯂꯥꯟꯖꯪ ꯆꯪꯁꯤꯟꯕ, ꯄꯣꯄꯤ ꯊꯥꯕ, ꯎꯃꯪꯁꯤꯡ ꯀꯣꯛꯊꯣꯛꯇꯨꯅ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯋꯥꯔ ꯐꯨꯇꯤꯡꯗ ꯁ꯭ꯇꯦꯠꯅ ꯂꯧꯈꯠꯂꯛꯄ ꯑꯃꯗꯤ ꯃꯤꯇꯣꯞꯁꯤꯡ ꯍꯟꯗꯣꯛꯅꯕ NRC ꯆꯠꯅꯍꯟꯕ ꯊꯕꯛ ꯂꯧꯈꯠꯂꯛꯄꯗꯒꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟ-ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯕꯤ ꯑꯣꯏꯗꯨꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯈꯨꯠ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ, ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯕ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯆꯠꯊꯔꯦ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨꯒꯤ ꯑꯣꯟꯅ-ꯇꯩꯅꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯄꯥꯟꯒꯤ ꯈꯨꯠ ꯌꯥꯎꯗꯦ꯫ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯆꯝ ꯆꯝꯕ ꯏꯔꯥꯡꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯕꯔꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯞꯅ ꯂꯩꯕꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯥꯏꯅ ꯂꯧꯕ ꯌꯥꯗꯕ ꯋꯥꯊꯣꯛ ꯑꯣꯏꯔꯛꯂꯤ꯫ ꯀꯨꯀꯤ MLA 10 ꯌꯥꯎꯅ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯗꯕ ꯑꯃꯗꯤ ꯕꯐꯔ ꯖꯣꯟꯒꯤ ꯉꯝꯈꯩ ꯉꯥꯛ-ꯁꯦꯟꯕꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯂꯩꯔꯛꯈꯤꯕ ꯃꯩꯇꯩ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯅꯔꯝꯗꯝꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯆꯅꯕ ꯐ꯭ꯔꯤ ꯍꯦꯟꯗ ꯊꯥꯔꯕꯗꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯥꯂꯣꯡ ꯃꯥꯟꯕ ꯊꯧꯁꯤꯜ ꯆꯠꯊꯔꯛꯈꯤꯕ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕ ꯋꯥꯌꯦꯜꯗꯒꯤ ꯃꯣꯠꯕꯨꯡꯗ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯂꯣꯟ ꯉꯥꯡꯂꯨꯕ ꯅꯥꯒꯥ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯅ ꯐꯨꯔꯛꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯛꯂꯤꯕꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯃꯁꯤ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫
ꯔꯤꯝꯁꯇ ꯔꯥꯅꯤꯕꯂꯥ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯦ ꯑꯉꯥꯡ ꯎꯅꯅꯕ ꯔꯤꯝꯁꯀꯤ ꯒꯥꯏꯠꯅꯤ ꯋꯥꯔꯗꯇ ꯊꯥ ꯑꯁꯤꯒꯤ 15ꯗ ꯑꯦꯗꯃꯤꯠ ꯇꯧꯈꯤꯕꯤ ꯂꯩꯐ꯭ꯔꯥꯛꯐꯝ ꯅꯤꯉꯣꯟ ꯒꯣꯇꯤꯃꯌꯨꯝ ꯑꯣꯡꯕꯤ ꯔꯥꯅꯤꯕꯂꯥ ꯆꯍꯤ 53 ꯃꯄꯨꯔꯣꯏꯕ ꯖꯤ ꯔꯣꯕꯤꯟꯆꯟꯗ꯭ꯔꯅ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ ꯃꯍꯥꯛꯄꯨ ꯑꯉꯥꯡ ꯎꯅꯕꯗ ꯆꯦꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯅꯝꯕꯣꯜ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯍꯦꯡꯕꯝ ꯁꯨꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯅꯝꯕꯣꯜꯗ ꯂꯩꯕ ꯗꯦꯚꯂꯞꯃꯦꯟꯠ ꯑꯦꯟड ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯥꯏꯇꯦꯗ ꯚꯣꯂꯨꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯂꯨꯕꯁꯤꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯔꯥꯅꯤꯕꯂꯥ ꯔꯤꯝꯁꯇ ꯆꯥꯡ ꯅꯥꯏꯅ ꯆꯦꯛ ꯑꯞ ꯆꯠꯈꯤ ꯑꯃꯁꯨꯡ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯒ ꯑꯉꯥꯡ ꯎꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯑꯉꯥꯡ ꯎꯅꯕ ꯂꯣꯏꯔꯒ ꯏ ꯀꯥ ꯍꯦꯟꯅ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯈꯥꯎ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯔꯥꯅꯤꯕꯂꯥ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤ ꯁꯦꯝꯂꯒ ꯁꯦꯜ ꯄꯤꯗꯨꯅ ꯌꯥꯁꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯅ ꯃꯊꯧ ꯇꯧꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯂꯅꯥꯏ ꯂꯥꯌꯦꯡꯁꯪꯁꯤꯡꯗ ꯂꯣꯟꯅ ꯄꯨꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯆꯪꯗꯕꯗꯒꯤ ꯃꯃꯥ ꯀꯌꯥꯒꯤ ꯃꯣꯡꯐꯝ ꯑꯣꯏꯔꯔꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ ꯑꯥꯏꯑꯦꯝꯒꯤ ꯀꯦꯗꯔꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯈꯤꯕ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕꯒꯤ ꯀꯦꯁ ꯂꯧꯈꯠꯂꯨ ꯍꯥꯏꯕꯗ ꯑꯦꯟꯑꯥꯏꯑꯦꯅ ꯃꯔꯩ ꯇꯧꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2 ꯍꯦꯟꯕꯒꯤ ꯃꯃꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12, 2019ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 4 ꯈꯛꯇꯃꯛ ꯂꯥꯞꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯄꯔꯤꯡꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯆꯉꯧꯕꯨꯡꯈꯨꯜꯒꯤ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯑꯃꯗ NSCNIMꯒꯤ ꯀꯦꯗꯔꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯊꯝꯂꯝꯈꯤꯕ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕ ꯆꯍꯤ 90 ꯃꯤꯍꯥꯠꯀꯤ ꯀꯦꯁ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯗ ꯂꯧꯈꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ ꯐꯥꯎꯕ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯍꯥꯏꯈꯤꯕ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯀꯦꯁ ꯂꯧꯈꯠꯂꯛꯇꯕꯅ NIAꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯩ ꯇꯧꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯊꯣꯛꯂꯛꯂꯦ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯋꯥꯡ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯄꯥꯏꯂꯣꯠ ꯑꯃ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯀꯣꯏꯖꯝ ꯂꯥꯟꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯆꯉꯧꯕꯨꯡꯈꯨꯜꯒꯤ ꯃꯐꯝ ꯑꯃꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯄꯔꯤꯡꯗ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯍꯛꯆꯥꯡ ꯂꯩꯔꯝꯕꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ FIR ꯅꯝꯕꯔ 8/2023 ꯑꯟꯗꯔ ꯁꯦꯛꯁꯟ 302/34 IPC ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤ ꯀꯦꯁ ꯑꯁꯤ ꯃꯇꯝꯗꯨꯒꯤ ꯀꯥꯡꯄꯣꯛꯄꯤ PSꯀꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯏꯟꯁꯄꯦꯛꯇꯔ KA ꯁꯨꯅꯤꯜ ꯀꯨꯃꯥꯔꯅ ꯀꯝꯄ꯭ꯂꯦꯅꯦꯟ ꯑꯣꯏꯔꯒ ꯁꯨꯃꯣꯇꯣ ꯂꯧꯈꯠꯈꯤꯕꯅꯤ ꯑꯗꯨꯒ ꯀꯦꯁ ꯑꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯄ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯃꯇꯝ ꯑꯗꯨꯒꯤ ꯀꯥꯡꯄꯣꯛꯄꯤ PSꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯁꯣꯇꯤꯟꯁꯩ ꯈꯣꯡꯁꯥꯏꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯔ IO ꯑꯣꯏꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯥꯡꯄꯣꯛꯄꯤ PSꯅ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔꯕꯨ ꯑꯦꯀ꯭ꯌꯨꯖꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯕꯒꯤ ꯊꯕꯛ ꯇꯧꯈꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯒꯤ ꯃꯦꯟ ꯑꯦꯀ꯭ꯌꯨꯖ ꯃꯔꯨ ꯑꯣꯏꯕ ꯀꯥꯡꯄꯣꯛꯄꯤ PSꯅ ꯐꯒꯠꯄ ꯉꯝꯗꯕꯅ ꯂꯣꯏꯅꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯇ꯭ꯔꯥꯏꯜ ꯀꯣꯔꯠꯇ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯌꯦꯜ ꯆꯠꯊꯕ ꯌꯥꯅꯕꯒꯤ ꯆꯥꯔꯖꯁꯤꯠꯅꯆꯤꯡꯕ ꯊꯥꯡꯒꯠꯂꯛꯇꯕꯒꯤ ꯑꯍꯣꯕ ꯂꯩꯔꯛꯄꯗꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯌꯦꯜ ꯊꯦꯡꯊꯗꯨꯅ ꯂꯥꯛꯈꯤ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯒꯤ ꯂꯨꯞ ꯈꯔ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯑꯀꯣꯏꯖꯝ नोंगानबगी अपोक्पी AK शांतिबलाना मतम अदुगी मणिपुर लेंगाक्ता कन्ना हाइजबदगी मणिपुर लेंगाकना मार्च 19/2019 मिनिस्ट्री ऑफ होम अफेयर्स की स्पेशल सेक्रेटरी दा एड्रेस तौकुना केस असी NIA ना इन्वेस्टिगेशन चथहनबिनबा ऑफिशियल ओइबा अइबा चेरोल अमा फावबा पीखी चेरोल अदुदा कांगपोक्पी PS ना केस असीगी इन्वेस्टिगेशन चथरकपदा NSCNIM गी सेल्फ स्टार किलोन्सर गी रैंक त लेबा मोजेस गोलमे अमसुंग स्टेफेन दांगमै सुसेने हाइबा खंगले मखोय अनिमक लालहरुब असीगी एक्टिव मेंबर सिंग ओइबता नतना नागालैंड की दिमापुर लेबा NSCNIM की डिजिग्नेटेड कैंप हेरबोल द लोटुना लेये हाइबसु फोंदोरके मरम मसिना सेनरीबा बियोइसिंग मणिपुर की वामदा लेबा अमसु NSCNIM असी गवर्नमेंट ऑफ इंडिया गा सिस्पेयर एग्रीमेंट तौनरीबनिना पुलिस ना केस असी इन्वेस्टिगेशन चथबदा खुदोंगचादबा मायoknare हाइके मरम असिना NIA Act 2008 की सेक्शन 6 क्लॉज 2 की मखादा केस असी NIA दा सिननबा मणिपुर की DGP ना मार्च 17 2023 दा रेकमेंड तौबा अइबा चेरोल अमसु पीखरे हाइबा वफम फोंदोके मरम असिना मिनिस्ट्री ऑफ होम अफेयर्स ना केस असी NIA दा खुसिनदुना इन्वेस्टिगेशन चथनबा मरि लेनबा ऑर्डर सिंग थोपियो हाइके
NIA-दा ꯄꯤꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯦꯔꯣꯜ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯀꯃꯤꯁꯅꯔ ꯍꯣꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ NIA-ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯁꯤ ꯃꯈꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯅꯧꯍꯧꯅꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯇꯕꯗꯒꯤ ꯂꯩꯈꯤꯗ ꯔꯕꯤꯒꯤ ꯑꯄꯣꯛꯄꯤ A.K. ꯁꯥꯟꯇꯤꯕꯂꯥꯅ ꯀꯨꯝꯖꯥ 2024ꯗ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯗ ꯐꯥꯎꯕ ꯄꯤꯇꯤꯁꯟ ꯑꯃ ꯐꯥꯏꯜ ꯇꯧꯗꯨꯅ ꯋꯥꯀꯠꯈꯤ꯫ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯗꯨꯒꯤ ꯀꯃꯤꯁꯟꯒꯤ ꯆꯦꯌꯔꯄꯔꯁꯟ UB ꯁꯥꯍꯥ ꯑꯃꯁꯨꯡ ꯃꯦꯝꯕꯔ KK ꯁꯤꯡꯒꯤ ꯋꯥꯔꯝꯅ ꯃꯦ 8, 2024ꯗ ꯄꯤꯇꯤꯁꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯋꯥꯌꯦꯜ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯄꯤꯇꯤꯁꯅꯔꯗ ꯀꯦꯁ ꯑꯁꯤ NIA-ꯅ ꯂꯧꯈꯠꯅꯕ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯖꯅꯕꯒꯤ ꯂꯤꯕꯔꯇꯤ ꯐꯥꯎꯕ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅ ꯄꯤꯇꯤꯁꯅꯔꯗ ꯗꯤꯔꯦꯛꯁꯟ ꯑꯁꯤ ꯄꯤꯔꯕ ꯐꯥꯎꯕꯗ NIA-ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯕꯗꯒꯤ ꯂꯩꯈꯤꯗ ꯔꯕꯤꯒꯤ ꯑꯄꯣꯛꯄꯤ A.K. ꯁꯥꯟꯇꯤꯕꯂꯥ ꯆꯍꯤ 69ꯅ ꯁꯦꯞꯇꯦꯝꯕꯔ 4, 2024ꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯔꯤꯠ ꯄꯤꯇꯤꯁꯟ C ꯅꯝꯕꯔ 631/2024 ꯐꯥꯏꯜ ꯇꯧꯔꯛꯈꯤ꯫ ꯄꯤꯇꯤꯁꯟ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝ ꯑꯃꯁꯨꯡ NIA-ꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯍꯟꯗꯨꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ ꯔꯕꯤꯒꯤ ꯑꯄꯣꯛꯄꯤꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯨꯄꯥꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯑꯁꯤ NIA-ꯅ ꯂꯧꯁꯤꯟꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤꯕ ꯋꯥꯀꯠ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯄꯤꯇꯤꯁꯟ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯣꯟꯕ ꯅꯨꯃꯤꯠꯁꯤꯡ ꯑꯣꯏꯅ ꯃꯃꯥꯡ ꯊꯥꯒꯤ 19ꯗ ꯀꯣꯔꯠ ꯑꯁꯤꯒꯤ ꯖꯁꯇꯤꯁ A. ꯒꯨꯅꯦꯁ꯭ꯋꯔꯒꯤ ꯕꯦꯟꯆꯅ ꯂꯧꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯄꯤꯇꯤꯁꯅꯔ ꯑꯃꯁꯨꯡ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯀꯥꯎꯟꯁꯤꯜꯁꯤꯡꯅ ꯇꯧꯔꯛꯄ ꯖꯣꯏꯟꯠ ꯄ꯭ꯔꯦꯌꯔꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯥ ꯇꯥꯕ ꯋꯥꯌꯦꯜ ꯊꯥ ꯑꯁꯤꯒꯤ 13ꯇ ꯆꯠꯊꯅꯕ ꯂꯦꯞꯈꯤ꯫ ꯀꯣꯔꯠꯅ ꯃꯥꯡꯖꯧꯅꯅ ꯂꯦꯞꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯒꯤ 13ꯇ ꯄꯤꯇꯤꯁꯅꯔ ꯑꯁꯤ ꯍꯥꯏ ꯀꯣꯔꯠꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯈꯠꯂꯛꯄ ꯔꯦꯁꯄꯣꯟꯗꯦꯟꯠ 3ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ NIA-ꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯛꯂꯤꯕ ꯀꯥꯎꯟꯁꯤꯜ B.R. ꯁꯔꯃ ꯀꯣꯔꯠꯇ ꯃꯁꯥ ꯂꯥꯛꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯖꯨꯅꯤꯌꯔ ꯀꯥꯎꯟꯁꯤꯜ ꯑꯃ ꯑꯦꯄꯤꯌꯔ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯛꯂꯤꯕ ꯁꯦꯅꯤꯌꯔ ꯀꯥꯎꯟꯁꯤꯜ ꯈꯥꯏꯗꯦꯝ ꯃꯅꯤꯅꯗꯤ ꯄꯤꯇꯤꯁꯟ ꯑꯁꯤꯅ ꯋꯥꯀꯠꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ NSCN-IM-ꯒꯤ ꯀꯦꯗꯔ ꯈꯔ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤꯕꯅꯤꯅ ꯀꯦꯁ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ NIA-ꯅ ꯂꯧꯁꯤꯟꯗꯨꯅ ꯆꯠꯊꯐꯝ ꯊꯣꯛꯄ ꯃꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯍꯟꯕꯤꯅꯕ ꯀꯣꯔꯠꯇ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ NIA-ꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄ ꯀꯥꯎꯟꯁꯤꯜ ꯃꯁꯥ ꯂꯥꯛꯇꯕꯅꯤꯅ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯋꯥꯌꯦꯜ ꯃꯊꯪ ꯊꯥꯒꯤ 8ꯗ ꯃꯈꯥ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 13ꯇ ꯄꯤꯇꯤꯁꯟ ꯑꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯂꯧꯈꯠꯇꯨꯅ ꯃꯁꯤꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯂꯤꯕ ꯋꯥꯌꯦꯜꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯆꯠꯊꯈ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ NIA-ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯁꯤ ꯃꯈꯣꯏꯅ ꯄꯥꯏꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯄꯥꯏꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯒꯖꯥ ꯁꯤꯇꯤꯗ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯊꯥꯎꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ UN ꯑꯣꯐꯤꯁ ꯐꯣꯔ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯑꯦꯐꯦꯌꯔꯁꯅ ꯍꯧꯈꯤꯕ ꯏꯔꯥꯏꯗꯒꯤ ꯍꯧꯅ ꯅꯣꯔꯗꯔꯟ ꯒꯖꯥꯗ ꯆꯤꯟꯖꯥꯛꯀꯤ ꯇꯦꯡꯕꯥꯡ ꯄꯤꯕꯁꯤꯡ ꯆꯪꯂꯛꯇꯕꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯉꯝꯈꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯀ꯭ꯔꯣꯁꯤꯡ ꯀꯌꯥꯁꯨ ꯏꯖꯔꯦꯜ ꯃꯤꯂꯤꯇꯔꯤꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯖꯤꯟꯈꯤꯕ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯒꯖꯥ ꯁꯤꯇꯤꯗ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯊꯥꯎꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯒꯅꯤ꯫ ꯑꯦꯏꯗ ꯒ꯭ꯔꯨꯞꯁꯤꯡꯅ ꯊꯝꯂꯛꯄ ꯔꯤꯄꯣꯔꯠꯁꯤꯡꯗ ꯅꯣꯔꯗꯔꯟ ꯒꯖꯥꯗ ꯆꯤꯟꯖꯥꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯤꯟꯖꯥꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯀꯤꯕ ꯂꯩꯕꯒ ꯂꯣꯏꯅꯅ ꯈꯥ ꯊꯪꯕ ꯒꯖꯥꯗꯒꯤ ꯑꯋꯥꯡ ꯊꯪꯕ ꯒꯖꯥꯒꯤ ꯁꯔꯨꯛꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯊꯥꯎꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯕꯗ ꯂꯝꯕꯤꯒꯤ ꯃꯤ ꯆꯤꯟꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝꯅ ꯑꯆꯧꯕ ꯆꯤꯡꯅꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯒꯖꯥ ꯁꯤꯇꯤꯗ ꯃꯤꯑꯣꯏ 100ꯔꯣꯝ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯅ ꯒꯖꯥꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯇꯦꯛ ꯑꯀꯥꯏꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯕ ꯃꯤꯌꯥꯝꯗꯁꯨ ꯏꯃꯔꯖꯦꯟꯁꯤ ꯋꯥꯀꯔꯁꯤꯡꯅ ꯇꯦꯡꯕꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ GCCꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯂꯥꯟꯗꯥꯗꯨꯅ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕꯒ ꯂꯣꯏꯅꯅ ꯀꯇꯥꯔꯗꯁꯨ ꯍꯟꯗꯛꯇ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯃꯥꯁꯀꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯍꯥꯠꯈꯤꯕ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯈꯣꯡꯒꯥꯎꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯑꯆꯧꯕ ꯆꯤꯡꯅꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯤ꯫